ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ कुकी मिलिटेंट्सना फारगा पुखिबा सेकमाइजिंगदगी मिसम अनि ओट नेबिरबा मतुंगदा हाटखिबगी मायोक्ता सेकमाइजिंग थोंगदा लमदम अदोंगी मियामना वाकत मिफम चथखरे खोजुमान तावे अमदे लाइंगोबी खुलदगी कुकी खुलाई पाइबा मिलिटेंट्स सिंगना बॉम्ब हुमफुगी मथक्ता कापसिनदुना लांदारखरे Rapid Action Force के पर्सनल सिंगल राइस रिसर्च स्टेशन खाबो की कॉम्प्लेक्स दा हांगलिबो रिलीफ सेंटर के वॉलंटियर अहुम तमथिन पुरखरे कोंगो मरुगी लाइफम अमदी मिथुंग संग कुकी खुलाई फाइब सिंगना मई थारमले Chief Minister N. Biren Zay Sida Thazaba Pirakpadagi Herok Patri Kabole Kaidigi Laikidrab Abuzam Ronanogi Asiba Haksang Loksintri. Masakang Dabasing Kwakatel May Koividanupi Amanomina Captain Halamle. Amadi Moidang Pokta Saramba Vankar Tararum Police Amadi Miam Sangduna Lokokre. Kurumjari, Mami TV Prime Time News meeting Tabir Punupu Amarji Tokson Taram Noksari, who's a pow Sandona Pijari. Lakin Tabi Kuldagi, Kuki militants in the Farga Pukiba Sekmizing the Misam Ani Ot Nebiramatung the Hat Kibigi Mayokta, Sekmizing Tong the Lundam Adongi Miam the Wakat me from Chatakre. Hiramasing Matanga, Mami TV Powdam Ama. Sekmai Police Station Yamanung Sina Labor like in Tabikul the Cookie militants in the Landarak Pada Kunak Pomating Pangba Ta Asigi Mari the Setkiba Coxing District is Semizing Kuno the Game Ani Cookie militants in the Faraga Tamtina Otpi Nebirka Hatok Pikibagi Mayokta Nasi Coxing District Semizing Tong the Lamdam Adongi Miamna Wakat me from Chatakre. Cookie militants in the Father Tamtina Otpi Nebiraba Matung the Hatok Pikraba Mui Ani Adude Iring Bum Sing Kayanba say Kungataruk Apokpa Iring Bumdana Amasung Sagol Sem Gan Labor say Kuntrago Humdoi Apokpa Sagol Sem Ibocho Kawi. Makoi Animak Kaksing District Semizing Kuno Dagini, Sagol Sem Gan Labadi, Nupi Tiduna Sahi Mari Amasung Tataret Kaktamangari Pamachanapa Ani Leori. Nasigi Wakat me from Aduda Mihat Asigam Mari Lenan Sem Kiba JAC against the killing of Sagol Sem Gan Labor Maite and Iring Bumsing Kayan Bamaite of Semizing Kuno by Cookie Militantski, member Kiran Kova Amana Pongdorapada, Sinkayan Ba Amadingan Labor Ta Asigi Tang Marigi Nuntil Pung Anirom Taba Aduida, like in Tabida Kulnga Komating Pang was at Kibani. Nimit Asigi Nuntil Pung Mari Fawu Makoi Ani Imung Manunga, Pau Ponarami, Madugi Matung Dagidi, Makoi Aniga Pau Ponabangam Kidabadagi, Makoi Anibu, Tiduna Lakibani. Adubu, Matanginumit Tang Manga Yunumidang Pung Mapalum Tarakpa Aduida social media Facebooki, Lewis Hemam Highway account Amada Makoi Anibu Tamtina Otpi Nebirga Hatpagi video Tagalak Badagi, Makoi Ani Hatpi Kre Highway Kangmangam Kibani. Asigumba Mihatina Hatok Pirak Pagi Tong Asi Akan Mamong the Yaning Day. Manipur Lenga Asin Numit Humnigi Manung the Mui Ani Asiga Asiba Haksang Makoi Makogi Imung Manung the Sinabiu, Loinana, Imung Manung the Lehoriba Awaba, Asida Sulenga Asina Mateng Pangbiu. Manipur totally batang du laita da phibam amada lak leba asi tha ani henjilak le lenga asina yumthong khudingi miyoi amamam siba ngai dibra asigumba
फिबम असि यौरब फावद मणिपुर अमसुंग सेंटर लेंगाक असिना वरोइसिन अमा पुरक्तुना तंगदु लेताब महौसागी पुंसीदा हंजिल्लकननबा अकनब थबक लोखतपियु फोंदोरखि वकत मिफम मदुर सरुक यारंबी इरिंगबम सिंखै गानबगी अपोकपी पाकपी अमसुंग सगोल सेम गान लेबगी लोइनबी सेल्बियाना फोंदोरकपदा कुकी मिलिटेंट सिंगना मखुत चलबा मतुंगदा तमथिना ओटपी नैबिरगा हाटपीबगी थवोंग असि याबना पेंदे मखोयगी लेखिद्रबा अनिगी असिबा हक्सांग सिंग लेंगाकना मखोयगी मफमदा सिनबियु हाइना लेंगाकी पुकनिंग सिंग सिलकी वकत मिफम मदुर कुकी मिलिटेंट सिंगना मिचम याम हाटपा यानिंगदे कुकी मिलिटेंट सिंगी सु खुदकता हंदो सुगी ग्राउंड रूल थुगाइबा कुकी मिलिटेंट सिंग सेराकपियु वी वांट पीस We are bona fide citizen of India. Long live Manipur. Haibana chingba thaba placard sing sizinaki. Lagi kita bisa kita wayang tolong canggu nanti memagi bapam nanti lebih. Mama bina bilang cara mencari. Sarkar yang mereka itu amat disentuh, sarkar yang mereka itu hanya ni nasi ini sahabat ibu tu waktu kasih betul dah mana thokkan apa sarkar santi pokna apa kono biu hai na sarkar ki pun janjari lona nangasi ki sada taribat dasasi maitei kunai singi oina khallagadi lanji baton togani hai na aina logjagani Masih sekarang ni jangan diu, masih pasar sendiri, pasar dia awal sih ngapi hu, andi awal sih, aja ke, aja cara pasar, jumpa lagi, masa ni le, aduh lagi, lewat ni bang sih, kan dah film deh, kamu ni ada sih, aja cara mati cara ni hendak, awal ni zaman le ni, sekarang orang mati pambil, sambil ni orang dah. इमाइबल मैम सिगा लोइना अखोय जेसी मा होम तौरे बसिगी मतुंगिना अखोय करी करी वारेप लगो देगा हाबदु लेपग लोइना अखोय चीफ मिनिस्टर दा मेमोरेंडम मा पिसन नबगी दा मखोय सेम साबा लोइजरे अमदे हुजिक लेहौरिबा इमुंग मनुंगी अवाबा सिदा अखोय लेंगा की माइके देगी मसिदा मखोयना तौबा याबा करी तौबा याबगे हाबदु अखोयना मतेंग पांगबिनबगी दा मक्ता अखोय की माइके देगी खंगनजरे अमदे जेसी की वारेप की मतुंगिना अखोयना मी अखोय की लेखिद्रबा थवा याउद्रबा हक्सांग असि करीगुम नुमित हुमनी की मनुंग दा अखोय दा ममा मपा दा सिनदबा तारगदी मखा तारकवा अखोयना अखोय की जेसी गा लोइना करी करी तौरकदगे हाबा अखोय अकन ममोंग दा खुमिन सोयना संगसिनजरकने हाबसे मसिमुजु अखोयना सरकार की मायक दा हमजरी असिगा थाना इरांग असि था अनि सुकना चथरग्लिबा असिदा सेंट्रल गवर्नमेंट अमदि स्टेट पालेबा लेंगा असिना खरा मितेंग संगजन बिरकान दा बसि युमथोंग खुदिंगी मी खुदिंमक सिरक पंगाइरिबरा नत्रका मी मसिंग कया सिबा ngaibनो हाबसे अखोय की मायकेदगी मसि हमजनिंगी अदुना यारगदी इरांग असि अथुबा मतमदा अखोय कांगलुप यामना अखोय सही कयागी मामांगदगी अखोय खुंदामिरगा ngaतनी अदुना सरकारना अथुबा मतमदा मियेंग चंगबिरकांदा लैरा हजिक ओयकलिबि इरांग असि लोइसनबिनबा मसि अखोयगी अपील तौजरी ngasi ayuk pung mapanrom taba matamda lamphel police station gi manung sanba kwa kaithel mayai koibigi sisu nistani ketan school gi manakta nupi amagi asiba haksang fangle hari police tagi phanga paw gi matung in leikhidraba nupi adugi masada nungui maruna panbagi dakpham lei masakhang daba singna nongmaina kaftuna halamba oigani hari thawdok thokpon da police amadi forensic expert ki kangbu laktuna yengsinki tungda asiba haksang adu masak maming khangdok nabagi damakta thawdok thokpham dagi lokhatlaba matung rims ki miren sangda thamkhre hari Nakalamuram da ngasi ayukwa kaithel mayai koibida masakhang daba singna nupi ama nongmaina kaptuna halambagi thawdok na maram oiraga ngarang dagi class 1 dagi 8 fawbo mahiroi sing normal class haukraba matungda ngasi school kana rakhiba mahiroi sing irang tholakpa yai haibagi chingnaba leibadagi mama mapa singda school sing dagi loktok nakre loina na kwa kaithel maike de leiba mahiroi sang kharasu ayuk pung tararom tarakpa matamdagi school suti thadok nakre hairi Khojuma tabi amadi laingobi khuldagi kuki khulai paiba militant singna ngasi fawwa takthokpa ngamdri ngasi su kuki militant singna bom humfugi mathakta kapsilaktuna landarakpadagi maikei animakta khut thoknari hiram masigi mathangda Mami TV gi pawdam mama
Manipur district ki kumbi kendra ki manung chanba Churachandpur district ka tainariba khoizoman tabida tha asigi ani gi nimidang da su chanariba koki khulai paiba singna landaraktuna khungak senduna lairiba khunja ahum hatkhiba amadi asokabal nangan khibagi thodok thokraba matung ngasi fawbada koki khulai paiba singna landarak paleptre ngasi ayu anganba pung ahum rom taba matamdagi langja koki khulga tainaba khoizoman tabi maning chingdagi koki khulai paiba singna bom amadi nomai kaptharaktuna khoizoman tabi amadi laingaubi khultamna landarak bani hairi mafam adugi khunja singdagi fangba pawgi matung inade ngasi ayuk anganbadagi koki khulai paiba singna nongmai amadi bom kapsilakpa aduga khul adubu ngak seliba khunja sing amadi Manipur Police Commando singna su handuna nongmai kapnake nongmai kapna ba adu ngasi numidang pung manga henba fawba chathare Koki khulai paiba singda ngasi ayuk anganbadagi nungthil fawbada chawrakna chingthaktagi bom homfugi mathakta kaptharakhi adubu bom sing adu khoizuman tabi amadi manak nakpada leiba khul sing yauba ngamdana chingda taduna pokhai khibana maram oiraga mioi amata asok apaldi yaukhiba leite khothokna bagi thodok aduda koki khulai paiba singi maikaidagi asok apal yauram bayai haina thajanari Ningsing bayabadi tha asigi ahumda thodok thokfamda changsin kiba Chief Minister N Birenna numit nini gi manungda koki khulai paiba sing takthoknaba honagani haina mafam adugi miyamda thajaba pikhibaga loinana ahenba forcing thajinduna ngak senbaga loinana tha asigi marida Central Forcing yauna operation chatakhibasu laikhrabani Chief Minister N Birena JSC gi dabi sing thabak to onthokani haibagi thajaba pirakpadagi hairok patri kabo lekaidagi leikhidraba abujam Ronaldo sahi kunga taret apokpa leikhidraba ibungogi asiba haksang JSC amari imung manunggi miyoi singna Jenims ki miren sangdagi loksingkre hiram asigi matangda Mami TV gi paudam ama Oval District ki Wangman ga tainaba khangabok to leiba ahum suwa IRB Battalion Headquarters da nomai amadi nomai marusing PO haina tha asigi mari da thomjilakhiba masing yamlaba miyambu tan khaina bo khonaba da security force na tear gas amadi nomai kapthorakpagi thogdok ta leikhidraba hairok patri kabo lekai dagi abujam Ronaldo sahi kunga taret apokpa leikhidraba ibungogi asiba haksang JSC amadi imung manungi miyoi singna Jenims ki miren sangdagi loksinkhre abujam Ronaldo gi thawa yaudraba haksang asi Jenims ki miren sangda postmortem tobuloreba matung Til pung mari rom taba matamda imung manung amadi miyamna poknafam lamdam tamna puki imung manungi miyoi singna asiba haksang adu sanjen thonglanduna punana bohana bada police ki kangbuna achingba piduna ayang pali romda koiduna chathanki abujam Ronaldo gi thawa yaudrba haksang gari da haptuna purakpagi lambi da miyamna lambi da thokna raktuna awabada saruk yaki tungda poknafam lamdam hairok patri kabo lekai da miyamna ikai khumnabu utpaga loinana aroiba mathong mangam pangthoki lekai dagi abujam Ronaldo gi thawa yaudrba haksang asi Jenims ki miren sangdagi lawba lakhiba JSC gi luching amana misi adugi matang dangarang Manipur gi Chief Minister N Biren go unaduna wari sanaraba matung JSC na thamkiba dabi sing thabak to onthokani haibagi thajaba pibadagi asiba haksang loksin bani dabi sing adu thabak to onthorak trabadi makhataba khongjang sing changsin gani haiba yauna wafam kya su phangdoki ningsing bayabadi thokiba thogdo aduda Ronaldo leikhidabaga loinana miyoi kun gomdoi aso apal nangkhibaga loinana khoi saunarba miyamna Assam Rifles ki gari ama mai thakibaga loinana nomai kapani haiba khongjom samaramda leiba IRB gi personnel amagi mayum khoi saunarba miyamna mai thakibani Hojik state force na su akoi gi miyam ase ngak pangamdre sarkar na su makoina periphery area da akoi military mayam ama state force central force mayam ama deploy tawrani tawri nga alani madu handhalani khoi ing chikpa santi leiba pura ne haina mi hat pa leptaba yum mai thaba leptaba adu kya adu ma kya ama chatharak padagi khoi miyam je khangma ngamaktabane akoi miyam je hujik khutta khulai para kanda khoi naha mayam ama ahlaman mayam ama akoi naha ahan khaktana lan changsi leije akoi da nongmai piyo akoi da maru piyo akoi yeknaba thengnage haibagi thak yoreise akoi gi leidiba security force sing asina ngakpa ngamaktaba state force na masi mating thona thabok toba ngamaktaba state government na mating thona thabok toba ngamaktaba sigi mathak chisa central government na akoi laksin na ba hairiba na akoi gi suda lei hariba narco terrorist kuki militant singse laksin bagi mahuta mona la amlaga he na koda sangthan ba mi halan ba yung mai than ba siguma sum chathara leibani koi gi miyam khang manga mukta bagi ne masi khulai koi pio harak tabiyai maru pio harak tabiyai imai bel sing sorokta ing thin khaktana wana khangise yum da loina ingna chikna leifam thokpane state government na mating thokna thabok to biraba leidiba forcing asina pukchel senga mating thona thabok to birakanda akhoi miyam se tumina ingna chingna leiba ngamgadori bane adubu mohoina toroktra bane na akhoi mi de hale akhoi yum mai thare
ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯍꯥꯜꯂꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯦꯡ ꯂꯩ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝ ꯍꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦ ꯃꯌꯥꯝ ꯍꯥꯠꯄ ꯇꯨꯍꯠꯄꯤꯕꯅ ꯍꯦꯠꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯔꯤꯕꯅꯣ ꯃꯗꯨ ꯉꯝꯃꯛꯇꯕꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯗ ꯈꯨꯠꯂꯥꯏ ꯄꯤꯌꯨ ꯑꯩꯈꯣꯏꯗ ꯃꯔꯨ ꯄꯤꯌꯨ ꯑꯩꯈꯣꯏ ꯌꯦꯛꯅꯕꯁꯤꯡ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯃꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯕꯅꯤꯅ ꯃꯁꯤꯒꯤ ꯗꯥꯏꯇꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯨꯐꯝ ꯊꯣꯛꯄꯅꯦ ꯉꯁꯤ ꯃꯤ ꯁꯤꯔꯛꯏꯁꯦ ꯃꯤ ꯃꯁꯤꯡ ꯀꯌꯥ ꯑꯁꯤꯕ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯀꯥꯟꯗ ꯁꯔꯀꯥꯔꯅ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯔꯛꯀꯗꯣꯔꯤꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔꯀꯥꯔ ꯐꯤꯔꯦꯞ ꯂꯧꯋꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯔꯛꯑꯕꯁꯤꯐꯥꯎꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤ ꯍꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯊꯦꯡꯅꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯊꯦꯡꯅꯕꯗꯨ ꯑꯩꯈꯣꯏ ꯉꯥꯏꯕ ꯉꯝꯂꯣꯏ ꯅꯈꯣꯏꯒꯤ ꯊꯦꯡꯅꯔꯤ ꯍꯥꯏꯗꯨ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯅ ꯁꯔꯀꯥꯔꯁꯤꯗ ꯃꯤꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯛꯀꯥꯟꯗ ꯃꯗꯨꯒꯤ ꯗꯥꯏꯇꯗꯨ ꯁꯔꯀꯥꯔꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯦ ꯃꯁꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯑꯗꯨꯝ ꯁꯤꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃ ꯂꯣꯏꯅ ꯍꯥꯠꯅꯍꯜꯂꯒ ꯂꯩꯍꯟꯕꯒꯤ ꯊꯥꯛꯇ ꯁꯔꯀꯥꯔꯅ ꯙꯔꯃꯥ ꯇꯧꯕ ꯂꯩꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯉꯕꯣꯛꯇ ꯂꯩꯕ 3rd IRBꯒꯤ ꯕटालियꯟꯗ ꯂꯩꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯕटालियन ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯔꯥꯏꯁ ꯔꯤꯁꯔꯆ ꯁ꯭ꯇꯦꯁꯟ ꯈꯥꯉꯕꯣꯛꯀꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔꯒꯤ ꯚꯣꯂꯨꯟꯇꯤꯌꯔ 3 ꯇꯝꯊꯤꯅ ꯐꯨꯔꯛꯂꯦ ꯍꯥꯏꯔꯤ ꯅꯍꯥꯟ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯈꯥꯉꯕꯣꯛꯇ ꯂꯩꯕ 3rd IRBꯒꯤ ꯕटालियन ꯑꯗꯨꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯕटालियन ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯉꯥꯛ ꯁꯦꯟꯅꯅꯕ RAF ꯁꯤꯡ ꯑꯗꯨ ꯂꯩꯔꯛꯈꯤꯕꯅꯤ Mami TV na fanga paugi matung inadi RAF na relief center gi volunteer ahum adu fubagi thodok adu yumsa kaisa numit ki numidang pung nipan makhairom tabada 3rd IRB battalion gi mamang makta thokibani RAF sing na furakpadagi soklaba relief center gi volunteer ahum adudi khundrakpam nare sei kungani thoi apokpa budha khangabok phlakpam laikai moirang them pravin sei kungataru apokpa inaubi khangabok awang laikai amasung khundrakpam rosan sei kungamanga khangabok moirang pali laikai dagini Furakpa aduda nares kina oi thangba mitpan kaire Pravin gina yetlom thangba lengba lengba ngamdre aduga Rosen gina yetlom thangba nakong amasung mitta chikpa na ba faure hari Makhoi ohumak Thawal District Hospital da pukhatki tungda doctors na Rims natragana Jenims refer tawraktuna laikan nakhi Pau sin hai soklaba naha omadu relief center da leiba nupi volunteer ahum khangabo awang maning laikai da leiba mayum da thinba chalubani halakpagi lambida 3rd IRBgi battalion gi mamang da leiba RAF ki force sing aduna makhoi ahumbu kausillaga maram amata fidana furakpani RAF ki force sing na phuba adu IRBgi force sing na urakpadagi chenthorak laga khamki maduna volunteer ahum adu phibam khara phakibani hari Imphal East District ke Khundrapum Kendra gi manung sanba yumnam khunau manak ta leiba maitai singi maru aiba laifamlen ama oriba kongwa marugi laifam amadi mithung sang kuki khulai paiba singna mai tharamli thaudo asigi matangda Mami TV gi akhanabu report ama lominasi Kuki khulai paiba singna maitai singi asengba laifamlen ama oriba Imphal East District ke Khundrapum Kendra gi manung sanba yumnam khunau manak ta leiba kongwa marugi laifamlen amadi mithung sang mai tharamli hari Pausin hai ngasi nungtil pung 3 minute rom taba matamda kongwa maru laifamlen gi akoibada maikhu kabu unarakpadagi manak nakpada leiba miyoi singna sangsinduna yengluba matamda mai tharamle haiba khangba ngamlakhibani hari hojik thodok thokhomna Mami TV gi paumi sitaranjan maitai leiri thodok adu matau karamna thokhibano haiba khangminabagi tanja adu lojagi Chitaranjan tarabo Tajare. hojik paubi gi mafam jada kari kari thodok thokhiba kari pau leiri Hoisi da amarjet khunapam kendra gi manung sina leiba ising thenbi harga khangnari ba mafam sida leiba kuangba turel gi horfam oriba kuangba maru harga khangnari ba laifam asigi laisang amadi laikhorma lakpa singna thungfam oriba mithung sang ama ngasi kuki wegani singna basina pung ahum makhairom tarpa matamda mai tharamle aduga loinana laifam asigi singkhongda saba atopa laisang amadi mithung sang loinana tokhai ba singkhra su kuki wegani singna basina ngasi pung ahum makhairom tarpa matamda mai tharamani aduga thodoga sibu thokle tabaga Manipur Police Commando Team gi loinana Central Forcing su mafam dresang silabe pauleri hojik paubi gi thodo aduga mari lenaba mifam pun singbagi pau leiriba haji fawgi oina thodo siga mai lena mifam pun ga singbagi pau mifam pun gi paudi leitri adu moina mak thodo sibu thokle haiba tabaga akoigi maikai songi haijaba tare maikai songi maira paibi amadi tokhai ba kaya singsu changsilaga khoisana miyam singduna yangba utpagi mami tumadi sauna tari Okay, thagachari Chitranjan makha taba pau muk logjarake. Pau usina makha tari bidi thogdok adu thokle tabadagi pangai khundrakpam yumnam khunaugi akoi bida leiba miyoi kya thogdok thokpam da sangsin khre hairi. Kongwa maru laifam lengi thangnabada
Khonem Fai Kuki Kunlei Kun Aduda Kundariba Kuki Singna Mai Tarambo Oiba Yai Haina Tajanari. Ningsingba Yabadi Sahi Asigi Marsi Tarik Kuntra the Kongwa Marugi Hill Range Ki Sharukta Lanmai Taramba Amadi U Yalamba Miyoi Taret Imphal East District Ki Police Ki Kangmuna Fagat Kibagalona Miyoi Singadugi Matak the case Lokat Kibalai Krabani. Hojik lamdam masra thokleba irang laksina ba honarakpagi sharuk ama oina Chief Minister N Birena Ching amadi tamgi mafam kayada kangluf kangduki oina sanariba bunker sing lokthokpa horagani haina miyamda lauthokkibaga loina ngarangdagi hauna combined force ke kangbuna Imphal West Imphal East Kangpokpi amadi Churachandpur gi tongana afam singda saramba bunker mari sidokre hairi ngasi sumakata na Imphal West District ke Pasoi Police Station na konba moidang poki area da saramba bunker tararom sidokre bunker sidokpa aduda khunjas singna sumateng pangki hairi lengak na lokhalakpa khongthangi sharuk ama oina labdam asigi sing amadi tamgi mafam samaga kunga mari da security checkpoint sing nauna hangdokpa hokre loina na security force ki kangbuna satna kanglon thugai ba miyoi saniga yangkhairom phagat kre hairi ngarang nungthil irinmung police station gi manung sanba basikhong amari koiro ani gi lona ba thong dagi turenda song thakhiba dagi thiba khangdran leirakhiba miyoi adu ngasi nungthil pung anirom taba matamda asiba haksang oina phangmangam kre leikhiraba miyoi adu gi maming ningombam commandant Elias Kamning sahi humfugani pan apokpa leikhidraba en rabai kawi basikhong leirak achaubi dagi ne mahaki asiba haksang Manipur Police Fire Service amadi miyamna thibagi thabak chathaduna lakhibani hairi Tha asigi mari da Sengmai Police Station gi manung sanba khongnang pokpi kom village da kuki khulai paiba singa khut thokna bagi thodokta Koirengei Wangma Village Development Committee amadi miyamna kan khiba khongnang pokpi kom village gi nupi ani yauna khunja tara ngasi kom Union Manipur amadi khongnang pokpi kom village ningthauda tekta kaidna khusina kre hairi Manipur lenga ki education department ki makhada Mari Lainaba Zonal Education Officer Singna Hojik Thokliba Irang Asina Maram Oiraga Tongan ba relief camp Singda Sangjafam Loriba Mahiroi Singda Hojik Fawbada textbook lising kunga taret ka Satruk kunga mafan notebook lising kunga Chohum Humbudraga Manga pencil lising ohumga Samri Marfuga Humdoi kolom lising mangaga Samaga Humbudraga Mathoi Tongan Makalgi sport item lising amaga Samanga Kuntraga Taruk Kusina Krehairi Pausina hai hojik tongan relief camp sohum ga kuntraga tarukta mahiroi lising taraga ni thoiga samaga sumnaga mari sangjafam loduna leiri hariba mahiroi sing adugi manungda mahiroi lising nipan ga satret kun ga ni thoidi manak nakpa school singda free of course da admission tokre hojik lamdam asida thokliba irang asina maram oiraga lamdam asida leiriba school lising mariga satruk taraga taret leibagi manungda school marfudraga tarukti relief camp sing hangdokhiba amadi security force sing leibana maram oiraga school hangdana leiri hojik relief camp hangdo leiriba school sing manak nakpada leiba school sing da punsinanaba amadi oja amadi staff sing punsinnaga dawriba school aduda office kana naba lenga ki maikei dagisu thorang lokhatpa hore hairi Cherak asiri education minister gi maike dagi ngarang dagi hauna class 1 dagi 8 fawba normal class haukraba matung lamdam asigi mahiroi lup singi luchingba sing kauduna wari sana khibaga loina hojik lamdam asida thokliba irang asiga mari leinana mahiroi singna sangsilakpa khongjang singda school sing amadi mahiroi singda apal lupi dana ba so apel tokre hari Mami TV na miyam da ipau yaw na tungan ba thoram singda sandoktuna miyam gi thogal torakpa sahi mari mafung farak padagi thoram ngarang Mami TV channel asigi wangkhai androp walking da leiba office da asamba thoram amaga loina na pangthokre TV channel asigi staff sing amadi channel asibu nungsibu miyoi singna saruk yakhibaga loina na thoram singa da pangthoki amaram da miyamna hena khudong chana nabagi damakta purana rasbari da leiramba Mami TV gi news section gi office wangkhai androp walking da hongdok sari maramaduna fresh note amadi e pauga mari leinaba khudingbak miyamna anauba office asida tana birana ba amadi yohan birakna naba Mami TV news ki maike digi khangalali tha asigi mari gi nungthil da Manipur police ki kangbuna Lalho Buluf amagi Army Chief Colonel ama Imphal East District ki manung sanba Brahmapur Nahabum Lekai digi fare hari Faraba miyo edugi maming ngangom pamhaiba Elias Kaki kawi hari Chief Justice of India Deputy Chandrajot
Justice Sanjay Kisan Khul Amadi, Justice Sanjeev Khanna, Sabha Supreme Court की Collegium Amana, Justice Siddharth Mirdulbu, Manipur High Court की Chief Justice ओइना हापख्रे। Manipur High Court की Chief Justice ओइना हापख्रबा Justice Siddharth Mirdul कुमजा लिसिंग मसमापन मरफुगा तरुकता LLB लोयरबा मतुंग Delhi University की Faculty of Law ओइना थबक तौरखिबगा लोयनना सही अदुमक्तदा Delhi Bar Council दा enroll तौखिबनी। लोयनना कुमजा लिसिंग अनिगा निपान दा Delhi High Court की Additional Judge ओइना थबक तौरकलबा मतुंगदा कुमजा लिसिंग अनि मापन दा Permanent Judge ओइखिबनी। Monitoring Committee Lakhipurna mapung oiba thaudang lauduna Assam lengakna delimitation draft torokpabu yaningdabu phongdoktuna ngasi Lakhipur constituency gi miyamna Lakhipur gi konjeng lekai degi hauduna miyam gi khongsat ama chatkibaga loinana Lakhipur gi SDO civil da memorandum ama pishinkhre। Sekmai turing gi mamang thangba saruk awang lekin thabi range ki singi tongan na fam singda kuki khulai fiber lalhoba sing leibaga loinana marak ta maite gi khul sing tamna nongmai kapsilak pa leptri ngasi ayuksu luwang sagol mamangi singthakta gi nongmai round khara kaptharki thaudo aduna maram oiraga hojik maike adom gi khunja sing mikup nahum sing na leinari khunja sing na drone camera sijina duna yengba matamda singi sharukta kuki khulai paiba sing leibaga loinana nauna bunker sing saba ubu fangle hari Panbayai ngarang ayupung mari makhairom tarakpo matamda sekmai amadi lekin thabi khul tamna nongmai kapsilaki adumoinamak asok apandi yaukidi nungthilgi matamda sukuki militant singna nungthon banda saba Manipur police ki bunker da 2 inches mortar yauna nongmai maru kaya lep palaitana kapsilaki bani kulngak leba Manipur police ki maikei digisu kaina thangda kuki gi maikei da nongmai kapsinduna maikei animakta ngahak khut thoknaki nakal lamarom da su sekmai lekin thabi amadi atop lamdam adongi kulngak liba ima ibel singna lambi mayai da faijinduna Assam rifle sanglak pathing kibani na akoi sidi baba khongpham ache hanjaroi haidana akoi lambi asida Assam rifle jangak pa yaroi haidana akoi nupi sing sibagi dana thauna handana akoi mapham asida lepchari ba asini matam leba khudi makta akoi Manipur imagi da makta nupi akoi na thaudang chauna leptona akoi khutta maira pai ba loina na akoi sidi baba khongpham ache hanjaroi haidana akoi Diakan lajiri mafam asi sekmai nong thaman khajing par har khangna mafam sida khulngang na bagidong saba Manipur police ki bunker ki mafam sida ni akoi mafam asida farel khul har ka khangna ba bunker sigi mamang saita saba kuki gi bunker dagi akoi somai ke dagi khut amta tharu lektana twins motor yauna tokhai ba nomai maru kaya ma kapslapui pawduma di leri adu moina ma asopan ni pawdi hokki di phangde pawdon jari ba camera person Rocky Mami galena Chitranjan Maitei Mami TV News sekmai Kangpokpi district ki manung sanba Kangla Tombi ga tainabada Gamfi faida ngarang dagi hauna kuki khulai faiba miyoi kaya laktuna khul aduda lanban saduna ngak senbagi thabak chathaba hokre hari Pausin hai kuki khulai faiba nupa nupi sing aduna Gamfi fai khulda leiba war cemetery marak ngarang dagi hauna lanban sarkhibani mafam aduda ngasisu modbung lomdagi gari singda khulai faiba miyoi sing honjillakpa lep laitri khulai paiba sing aduna national highway gi nakal da ngak senbagi thabak sathari hari State asida hojik thokliba irang ase athubada loisin biduna miyam gi mahusagi punsida amuk hanjil halo haiduna
थौदाम अपुनबा मैरा पाइबी लुफकी इमा इबेल सिंगना थौदाम इकोफ निंगथौ लाइबुंग ममांगदा वकत मिफम फंग्रे लोइनना लेखिरबा अथौबसिंगी थवाइना लैरम लेंड मतम पुंबगी ओइना शांति ओइना लेरुनबगी इकोफ निंगथौ अमसुंग पानथोइबी इमागी मफमदा थौनी जखरे थौनी जबगी थौरम अदुर सरुक याखिबी थौदाम ओंबी रोबिता कोबी नुपी अमना फोंदोरकपदा इमा लेबाक मणिपुरगी अपुनब सक्तम ngaknanaba honabada थवाइना पोंथा पीख्रबा मैतै मपारी सिंगे थवाइना लैरम लेंड मतम पुंबगी ओइना शांति ओइना लेरुनबगी दमक्ता ngasiगी थौनी थौरम असि पांगथोकपनी स्टेट असिद थोकलिबा इरांग असि इंडिया गवर्नमेंट अमसुंग मणिपुर लेंगाकना अथुबदा लोइसिनबिदुना मियामगी महौसागी पुनसिदा अमुक हंजिलकनबा होनबियो हाइना महकना मखाताना लेंगाकी पुकनिंग सिंगसिलकी मणिपुर हौजिक थोलिबा इरांग असिदा चरांगनरबा मियामगी मतेंग पांगनबा ओइनाम नंबोल अमरी कोंथौजम एसी अहुमदा लेबा क्लब ऑर्गेनाइजेशन मैरा पाइबी लुफ सामगा अहुम हेनबगी अपुनब लुफ अमा ओइरिबा यूनाइटेड प्रोटेक्शन कमिटी नंबोल लेमा पोकपम खुनफम अपुनब मैरा पाइबी लुफ लेमा पोकपमगी क्लब मापन्ना ngasi angamba सेल मतेंग खुसिनक्रे लेमा पोकम खुल सलाम कैथेलदा मैरा फाइबी लुफ अमदी क्लब सिंगी मेहुत सिंगना यूनाइटेड प्रोटेक्शन कमिटी नंबोलगी थौमी सिंगदा अंगंब सेलगी मतेंग ओइना लुपा लिसिंग यांखैगी सेलगी मतेंग खुसिनकी मैरा पाइबीगी मेंबर माइबम सरदा लैमना फोंदोखिबदा पालिबा लेंगा असिना अरोइबा वारोइसिन पुरकनबा थोकलिबा इरांग असि लोइसिनबा लाल लेपननबा होनबगी महुत्ता बंकर थुगाइबा स्कूल लाइरिक तंबीबा हौबदा ओइना वाखल थैदोक्तुना लैरि वारि सानदुना खुदक्ता लेफन बयाब लाल असी ngasi फावा लेफन लैरि मरा लेतब मियोय क्या पुंसी पिखमनबसु लेप्ट्री मसी येंगलगा लैरिब सीएसओ अमदी ऑर्गेनाइजेशन सिंग राजनीति वाला सिंग मसा मसागी खुदोंग साब लौनब होनबगी महुता अमत्तोइने पुंसिलगा अमत्तोइने खोंजंग संसिलसे तोंगाना तौनरुगुमसे लेंगाकना सुवारोसिन पुरकलो मियाम वारे हाइकी वांगजिंग टेंथा असेंबली कॉन्स्टिट्यूएंसी की मनुंग दलेबा टेंथा हाइबुंग पीस एंड रिलीफ कमिटी न सिंदुना ngasi कक्सिंग डिस्ट्रिक्ट के कक्सिंग खुनौ अमसुंग बिष्णुपुर डिस्ट्रिक्ट के तेरा खोंगसांग बिदा हांगबो रिलीफ सेंटर अनिदा साना थकननबा सेंग हवाई इंसांग ओइबा याबा मना मसिंग फिरोल अमदी नुपी आंगांग सिंगी तंगाई फदब पोटलम सिंग मतेंग पांगख्रे ngasi mateng pangkiba relief center ani aduri कक्सिंग खुनौ हिजम अंगम लेकाई दा हांगबा relief center अमसुंग सलाई कनमलुफना बिष्णुपुर डिस्ट्रिक्ट की तेरा खोंगसांग बे खुदेक पिदा हांगलिबा रिलीफ सेंटर सिंगनी तेंबांग पोलम सिंग अदु यनथोकपदा सरुक याखिबा टेंथा हाइबुंग पीस एंड रिलीफ कमिटी की थौमी सनसम रतन कुमार ना हाइखिबदा ngasi mating piriba polam sing ase टेंथा हाइबुंगे युमथोंग खुदिंगी मियामना angamba khaigat naraga fangjaba matengni हंडकी लाइबक थीबा फुरुफ अनेगे उंखटनबा असिना मरम ओइरगा अवाबा तारिबा मियामदा मतेंग खरद ओइरबसु पांगनबने हाइदुना टेंथा हाइबुंगी मियामना अमत्तो ओइना सोंगथोकपिरकपा असिगिदमक्ता साउथोकसबा फाउजै लेंगांगना अथुबा मतमदा वारोइसिन अमा पुरकनबा होनबिदुना अवाबा तारिबा मियाम असि हानगी फिबमदा हंजिनबा होनबियु हाइके हौजिक लमदम असदा थोकलिबा इरांग असिना मरम ओइरगा लौखलकपा सेक्शन थौरांगी सरुक अमा ओइना उरिपोक माइकैगी मैरा पाइबी सिंगना लंबीदा लाकपा चिंगननिंगाई ओइबा गाड़ी सिंग सेक तौबगी सरुक अमा ओइना ngarang numidang उरिपोक कैंटीन मफादा लंबीदा लाकपा टाटा ट्रक रजिस्ट्रेशन नंबर AS25CC7750 सेक तौबगी थबक चथबदा कापथोखरबा नोंमै मरुसिंग यावबा बोरा अनि यावरमबदगी फगटख्रे तुंगद पुलिस की कांगबु अमा थौदोक थोकफम द लाक्तुना गाड़ी अदुगा कोनना पोलम सिंग अदु सिनख्रे हाइरि स्टेट असिदा हौजिक थोकलिबा इरांग असि अथुबद लोइसिनबिदुना मियामगी महौसागी पुनसिदा अमुक हंजिल हलो हाइदुना थौदाम अपुनबा मैरा फाइबी लुपकी इमा इबेल सिंगना थौदाम इकोफ निंगथौ लाइबुंग ममांगदा ngarang wakat मिफम फमख्रे लोनना लेखिद्रबा अथौब सिंगी थवाइना लैरम लेंड मतम पुंबगी ओइना शांति ओइना लैरुनबगी इकोप निंगथौ अमसुंग पानथोइबी इमागी मफमदा थौनी जख्रे
थौनिबगी थौरम अदुदा सरुक याखिबि थौदाम ओंबी रोबिता कोबी नुपी अमना फोंदोरकपदा इमा लेबाक मणिपुर गी अपुनब सक्तम ngaknanaba honabada thawaina pontha pikraba maitai mafari singe thawaina lairamlenda matam pumbagi oina santi oina leirunabagi damakta ngasigi thongni thoram asi pangthokpani iseda aseda tholiba irang asi India government amasung Manipur lengakna athubada loisin biduna miyam gi mahosagi punsida amuk hanjinana honabiyo haina mahakna makatana lengaki pukning singsilaki ngasi singjamai thong wang madan nupa singi wakat mifam ama famduna Manipur da leiriba lup sing amatta oina punsinduna iramdam kanminarasi haina demand tokre singjamai khetri laikai khongman uchekon amadi basi khonggi nupa kaya thoraktuna mifam adu ayuk pung 13 dagi pung mari fawba famki wakat mifam adu saruk yakiba thongju kendra da mirep oikiba seram nekkena phongdokkibada hojik lamdam asida maitei phurupki micham kaya leppalaitana asi ana yaurokpa amadi maitei taba mafam singda kuki lalhauba singna taksilakpa asida aikhoigi civil society organization sing aman ta oina punsinduna lal asi thengnaminarasi haina appeal tauki lebaki luraba tanja asida luf masing yamna thoraktuna mana aningba torokpa lal asi mai pakpa ngamloi amatoina pullaga miyam asibu lamjing bi haiki Manipur gi legislature singna amatto oina pundana Manipur kannana bohana biro rajniti gi khenaba thadokpiro state ki lenga asina athuba matamda labuk talo uba yanana ba sinbiro amadi singya tamya da leiba lomi singbu matik sab security pibiu natrabadi lamdam asida sinjak ki asoba lal amalak lagani Sharam Neken Makatana Haikibada Central Government Lan Asi Loisinaba Honadana Kumai Yengduna Lady Basi Laibuk Tibani. State Amadi Center the Lengak Firiba BJP na Manipur Santi Puraknaba Kari Honabirabage Luraba Tanja Asida Assembly Mifam Kauduna Kanaraga Akanba resolution Lownaba demand Toki. Hokiba May Tagi Tarik Ohumdagi Kuki Lalhoba Singh Amadi Lebak Tugaiba Pamba Kangbuna Mayum Makai Tumna Thadok Piduna Tawai Hingnanaba Lanjenaraklaba Miui Kiagi Awaba the Saruk Yabo Oina Moirang College Amadi Moirang Konjengbam Lekai Community Hall the Sangjafam Loduna Leramba Miui Listing Ama Hienbada Ahan Batangkaki Oina Hanagi Moirang Kendragi MLA P Sarat Chandra Singha Amadi Tim Sarat Chandra Moirangi member Singna Achamba Ayuki Sananaba Polam Sing Kusinakre Moirang College ki block anida leiriba mioi singna haiki thawai khak puduna laklaba aikoi mayambu leifam amadi sana thangnanaba lebak miyam amadi government na pibiri adubu aikoina hojik sariba sak asi mafam asidagi kilometer anirom setlaga leiba ibudo thangjing laikonda atoppa camp singi yauna mioi lising anirom gi punna thongliba adudagi laururaga sabani sak thongbagi yansang semba amadi atai thabaksu mafam asidagi satlaga mateng pangli nong taba matamnina sathok sasinda awaba amasu oiri aikoi ayamba matamda ayuki pung 12 gi mamangda sak saba fangjadri khwaidagi nungaitabase nong nganbadagi nungtil pung 12 fawba pikliba angang sing amadi ahal oirabasingna karimata saba fangjadaba asini ngasi miyam lakpiduna hawba hawtaba yamba yamdaba ayuki asapot khara pibiribasi haraujai sinbi langbiribasingda hannasu haijakre pikliba angang singna ayuki sak ngaibasi yengbada yamna wai kilometer anirom leppa lappa mafamda sak thongba chatpa amuk lauruba nganna susaba fangjadabasigi mahutta nomagi thonggadaba potlam sing adu khak pibiro aikhoi mafam asida thongjarage adu oirabade angang singi awabasi koklagani haiki Imphal-gi Wangkai Ayangpali Thambal Khongda leiba Young Women Help Organization na Imphal West ki awang sekmai lekin thabida leiriba khul ngakpa singna sizinaba chana thaknanaba gi potlam kaya mateng pangkre
Rashtriya Swayam Sevak Sangha RSS Manipur Prasanta Amasung Seva Bharati Manipur na Sathaduna Lakpa Seva Amasung Relief ki Saruk ama oina ngasini Bisnupur District ki Manung Sanalaiba Kumbi Amadi Khojuman Tabi da Satuna Hojik Sathariba Kangluf ki Irang Asigi Matangda Kupna Yengsinkre RSS Manipur Pran ki Executive Member Oiriba Laishram Jatra Singhana Luchingduna Irang Asina Sokalaba Lamdam Asigi Miyam Singa Unaduna Hojik Miyam na Tingnariba Kudung Sadaba Singi Matangda Kupna Kananainaki Kongset Aduda RSS ki Karya Curtis Singna Hokiba July Ani Lisingani Kungo Humdoida Kangluf ki Irang the Lake Kidraba Ningombam Ibomsa Haubam Ibosa Amasung Naurem Raj Kumar gi Imung Manunga Unaduna Makogi Awa Anada Saruk Yaki Tha asigi tang mapandagi hauraga taraga mari fawa Itanagar Don Bosco College da pangthok kadaba 5th Junior Boys National Executive Championship ngakpigani Junior Boys National Boxing Championship ta state asigi mahut senduna saruk yarugadaba Manipur Amateur Boxing Association na khangat lawa tongan ba boxing gi category da sanaroi taragani thoi amadi team official ani ga loinana Itanagar gi damakta hayeng ayuk pung mapandagi Imphal thadok lagani hari hoji aroibada maru paw amana pijari Kuki militants sing na farga pukiba sengmaijing dagi misam ani otpi nebiraba matung da hat kibagi mayok ta sengmaijing thong da lamdam adongi miyam na wakat mifam chathakre Khojuman Tavi Amadi Langowi Kuldagi Kuki Kulai Fiber militants sing na bom humfugi mathakta kapsin na landarakre Rapid Action Force ki personnel sing na Rice Research Station Kambo ki complex da Hanglibu Relief Center ki volunteer ahum tamtina purkre Kong Marugi Laifam Amadi Mitung Sang Kuki Kulai Fiber sing na mai tharamle Chief Minister N. Biren JSC da thajaba pirak padagi Hairok Patri Kabu Laikai digi Laikidaba Buzam Ronaldo gi Asiba Haksang Loksinpre Masak Khangdaba Singna Kwa Kaitel Mayai Koibida Nupi Ama Nongmai na Kaptana Halamle Amadi Moidang Pokta Saramba Bunker Tararom Police Amadi Miyam Sangduna Lofokre Ngasigidamuk tari matang asila Mami TV Prime Time News People Sinjari Mideng Tabi Punapu Amarja Talk Somna Amukana Kurumjari